Revolutionary People's Front (RPF) amadi masigi lanmi sanglup People's Liberation Army (PLA) na Manipur bu India gi loilam lengaktagi ning tamba hanjinnabani haiduna sangsillakiba khongjangda lupasigi thauna pharaba lanmi kayana thawai thakiba sing adubu ningsingduna ngasi Manipur gi mafam kayada Athoubasingi Numit thauram pangthoktuna laikidraba sing adugi mafamda haikal laikat tamduna ikai khumna utkre ningsingba yai madudi ing kumja lising amaga chamapan hombutaraga nipangi September kunga mangada lona thingkraba lalawlup RPF PLA gi lanmi singa Indian Security Force ga akan mamong amada kut thongnaki masigi matung tarakpa atopa thawdok amada ing kumja lising amaga chamapan marphugani thogi April 16 haibadi ngasigi numit asimaktada godom pokpida amuk yamna chawna nakal anigi marakta khut thongnaki thawdok aduda RPF PLA gi lanmi kya laikide hairiba numit adubu lawduna lubasina ngasi phawba Athoubasingi Numit haibadi Martyrs Day haina ningsingduna lagli ngasi ayuk anganbadagi hauna thangmaibangi cherau singda thamliba laikhidraba sing adugi khubamda imung manungi amadi laikhidraba sing aduga khangna chanaramba miyoy kaya laktuna laikatki godom popigi thawdok thopam adudasu miyamna anganba matamdagi laisu katuna ikai khumnaba utki hairiba khuthongna kiba thawdok aduda lupasigi maru oiba lanmi mapan laikide makhoi sing adudi Thongju Namarpam Laikai dagi Thaudam Kunjabihari Wakethel dagi T Chauban Elias Rajendra Tera Sapam Lairak dagi M Prem Kumar Kawa Naurem Laikai dagi N Rajen Mitei Kawa Namarpam Laikai dagi T S Loken Kaishampat dagi L Dilip Hairok dagi M Paka Haibong Pokpi dagi S Kameswar amadi More dagi R K Koirumbani